अहानबदा मरोइबा पाव पिजरी टिंखाई खुलेंदा कुकी खुदलाई पाइबा सिंगा सिक्योरिटी फोर्स का अकनबा मवोंदा खुदथोकनख्रे कुकी लालहौबा अहुम सिरे खुनंगापा खुंजा अमा सोकले थाजनरी ngasi ahing nongyai national highway number 2 Imphal Dimapur lambi paringda pung humfudra nithoi gi total shutdown chatharagani haina committee on travel unity Sadar Hills na laukthokre masakhang daba mamai mamit khumba Makuta Khutlai Paiba Singna Manipur Lenga ki Water Resources Department ta EE oina thabak tawriba mioi amagi mayumdagi sel amadi sana lut tawkhre Ukalna sinduna miyam gi mifam pangthoktuna working committee ama semlaga lantheng minanaba warep lawkhre Lamdam asida thoklibe irang asiga mari leinana Manipur da machoi tariba lupsing amata oina punsinnabagi apamba Fox ki maikei dagi thamlakli Imphal East District Kundrakpam AC ki manung channa leiriba Pukhau Naharu Makhal Laikai amadi akoiba mafam singda puki singna bunker kaya sajilakpadagi miyamna mipainare Amadi kaibi haikrak mapal Makhal Laikai ga thangnana leiba natum chingol dagi shina fangkhibi nupiadu masakhangba ngamkhre police mishi aduga mari leinana mioi taret pagatkre Mami TV ki prime time news meeting tabir ba pumnamakpu domiyum namna taramna okchari hozipau sandok na pizari Kuki Khutlai Paiba Sing Chinga Tainaba Maitai Khul Singda Nongmai Kapsinduna Landaba ki thodok leptana thokli ngasi ayu pung nipan rom taba matamda Kangpokpi district ki Gamfajol police station na konba Bishnupur district ka Tainaba Laimaram ge Sadu Chiru gi maning thangba Jaujang tek chatkhiba tingkhai khulenda Kuki Khutlai Paiba Singa security force ka akanma mawongda khutthokhi Thaudok aduda maitai khul ngakpa khunja ama sokpaga loinana Kuki Khutlai Paiba lalhoba ahum siramba yai haina thazanari Pau asin hai Kuki Khutlai Paiba Singna maitai khul tamna nongmai kapsin lakpadagi khun ngakliba singa akanba mawongda khutthoknakhi Khuthoknare haibagi pau fangbadagi Manipur Police Commando gi kangbu amadi Central Force ki kangbu su mafam aduda changsinduna maikai animakta nungthilpung ama makhai henba faubada maikai animakta bomb sing kapsinnaduna akanba mawongda khuthoknaki Thaudok adu thokle haiba tabadagi Indian Army ki kangbu ama mafam aduda changsinnaba lakpa matamda tidim lambi gi kainodagi Army ki kangbuna lan pangba lakpani haiba naha ahum fakhi Maduda Maira Paibi Singa Army ki Kangbuga Muknaki Ado Moinamak Army ki Kangbu adu Nongmai Kapna Famda Chang Lamdana Farabanaha Singadu Puduna Gari Khara Mamai Leiraga Chathanki Aduga Army ki Kharana Maira Paibi Singna Thatuna Thamki Thaudok aduna maram oiraga tidim lambi paringi ayamba sarukta Maira Paibi Sing thoglaktuna Central Force ki gari sing thingbagi thabak chathaki Amaromda kainaudagi kaithel manbi tamna lakhiba Army ki gari sing khumbongda maikai adomge Maira Paibi Singna lambida thatuna thambaga loinana kainaudagi faduna pukhraba naha ani du Army ki makhuttagi munhauki hairi Charagasida Committee on Travel Unity Sadar Hills Kangpokpi na Thadorakiba Cherol Amanadi ngasi tingkai khulenda khuthokna bagi thaudok aduda kuki ama sikhi balai ngakpigani kuki ama sikhi Laikhidraba mioi adugi maming Jangkholun Haukip chahi kuntraga mari apokpa Jangkhai Haukip kawi Thangbu village dagini hairi Nakalamaromda ngasi ayuk pung taret rom taba matamda Sekmai Police Station gi manung chanba Sekmai nongthongbam gi mang thangba Sekmai Turen gi mamang thangba chingi saruktagi Kuki Khutlai Paiba Singna nongmai kapsin lakpadagi Khun ngakliba khunja singna su handuna nongmai kapna khre hari Pawasin hai chingsang pareng adugi filen Kuki Khul manaktagi su Kuki Khutlai Paiba Singna nongmai kapsin lakhi hari Adumoinamak maikai animakta asok apandi amata yaukhiba leite hari
ngasi ahing nongyai National Highway number 2 Imphal Dimapur lambi paringda pung humfudra ni thoigi total shutdown chatharagani haina Committee on Travel Unity Sadar Hills Kangpokpi na lauthokre ngasi numidang wairam Kangpokpi district ki Gamgi Faida Pangthokiba Committee on Travel Unity gi oiba emergency meeting na pung humfudra ni thoigi oiba National Highway number 2 total shutdown gi warep yauna atai warep kayasu laukhibani hairi Hiramasiga mari leinana Kotu General Secretary Lanmin Lun Singsit na Fongdokhibada Chathagadauriba total shutdown manungda makal amatagi gari sing chenba amadi dukan sing hangba yaroi adum oinama medical service khaktama komthokani hari Mifamaduna tha sigi taraga nipan dagi business establishment sing amadi private vehicles ayuk pung taruk tagi numit yungba pung varo fauba lambi paring asida chathanba amadi lengaki amadi lanai mahailoisang sing makhataba notice ama thoktriba fauba thingba haina su warep lauki haiki. The Committee on Tribal Unity Kotu Kangpokpi District, we resolve to declare 72 hours total shutdown from midnight of 16 July 2023. Masakhangdaba mamai mamit khumba makuta khutlai paiba singna Manipur Lengaki Water Resources Department ta EE oina thabak tawriba mioi amagi mayumdagi sel amadi sana lut tawkhre thaudok adubu yaningdaba fongdoktuna ngasi maikei adomgi miyamna chenariba mioi sing mari leinaba singna faduna matik chaba chairak pinaba taksinkhre Sakhangdaba singna sel amadi sana lut tawkhibagi thaudok asi tha asigi taraga marigi numidang pung 3 nifu rom taba matamda maitram makha lekkaida leiba yumnam Vijendro gi imungda thokhibani hairi numit adu da yumnam Vijendro masagi sumangda leiringaida sakhangdaba sing adu khanghaudana changsin lakhibaga loinena nongmai chingdolda mahakpu imungda pusinbaga loinena mari makhong samnadaba wahang kaya hangki amadi imung manunggi miyoi sing ka amada pulap hoizinduna thambaga loinena lut tawbagi thabak adu chathakibani hari Sakhangdaba sing aduna sel oina lupa lising humfu amadi lupa lakh tara romgi mamal oigadaba sana sing pukhibani hari Thaudok adugi mayokta ngasi maitram makha nupi chaukhat thorang nupi lup Azad Club amadi MMWA na sinduna ngasi maitram makha lekaida wakat mifam chathaduna thaudok aduda chenariba mioi sing mari leinaba singna faduna matik chaba chairak pinaba taksinkhre State asida hojik oiriba fibam asida awa ana taraba singda mateng pangbagi saruk ama oina ngasi wangkhai tokpam leikai wangkhai thangjam leikai nandaibam leikai amadi wangkhai tokpam leikai da leiba Juvenile Learners Club ki mihut ka loinena Imphal dagi chaurakna kilometer taraga manga muk chatlaga Imphal West District ki manung chana leiba Lairen Sajik khulda chana thaknaba potlam sing mateng pangkhre Mateng pibagi thoramga mari leinana Lairen Sajiki khunja ama na fongdorpada irang asna maram oiraga sufam nomfam sel thokpa yaba lambi amata leitabana khunja mayam yamna wana khangduna leiri government na su mateng panglakpasu leite lau singugi matam asida government na security force ngakhallaga chingya tamyada leiriba laufam singda lau uhangani haina lauthoklabasu hojik fauba hiramasigi matangda thabak oina pangthokpa leitri Mafam aduda leiriba laumi singna masa-masagi laufamda khulgi mioi group khaidoktuna pali naina chatlaga lau bagi thabak chathari adubu lau uriba mafam singasi adukki matik kiningai oibana thamoi asi niknik lauba fawi maramasina paliba government asina athubada mijeng changbiduna awana taraba khunja sing asigi mateng pangbinaba government ki pukning chingsilakli Hauzik Thokliba Irang Asiga Mari Leinana Sanulalgi Makatarakpa Tabak Thoram Singi Saruk Ama Oina Lanjenarakliba Sing Amasung Chingkong Chingyada Lan Ngakliba Singi Changraba Yadraba Potlam Sing Makatana Mating Pibagi Saruk Ama Oina Laimaram Amasung Sagangda Pochai Sing Mating Piki Bagaloinana Sagang Maira Paibi Singa Apunba Mifamama Pangtokre Mifamaduda Saruk Yakibi Sanulalgi Maikaidagi Wangang Kiba Singna Manipurgi Governor na Lamdam Asida Thokliba Hatna Sunabagi Yauriba Irang Asida Myanmar dagi Kuki militants Yaure Haibasi Achumbani Haina Haikrabanina Hauzikti Myanmar dagi Lona Yadaba Mawongda Kuki Chin Narco Terrorist Jangsilakle Haiba Wafamasi Official Report Lairabanina Bharat Sarkar amasung Manipur Sarkar na kari step lokhatlakpage haibasi Manipur miyam na kupsel senabagi matam oire maramaduna aikhoi ngasidagi hauna amukka hena mikopna humsing na leibagi tangai fadaba leire loinana karigumba kanda Manipur Sarkar na kallaga Governor amasung India government ki leinariba strategy asisu miching thamba tangai fadre haina fongdokki
เดฟิซิคุกกี้สิงเช่มีโอยน่ะระเต้มคุยหิงใจไอ้ตัวบัดนี้นะคุยหิงมันนี่ปุกอีมาสิงเราเองหิงใจไอ้ตัวบัดนี้มารู้พังน้ำมุทัดปะไตให้บอกว่าผมเดี๋ยวทำสังเกตฮานักคุณดาเดินเลยนะมาสิงดอกหิงใจไอ้ตัวบัดนี้ว่าขลุ่นดอกเราวิรุณฮานักอีเว้ยนะซ้ำๆนะนุ่งไอ้ขนาดฮานักอีมาตัวกุนปามินาซีอดูนะมุสิสานั่นเลยวินาซีคุยกี่มันนี่ปุกอีมาสิงไอ้คุยปีสปามีทันทีปามีให้บอกว่าผมเจ้ไอ้ทำสังเกตอดูกะนักคุยจูว่าขันดาบะหิวหิงใจไอ้ตัวบัดนี้นี่อยู่ปุกอีปุกเซียนแต่ว่าขันขลักกันนู้คุยปุ่นในหิงมินาซีจงการเอาดาดนะนักคุยลานกิลามมีเลยยามนะเลยจะได้นะฟิซิไม่อังกกเสลกาลงกิเสปพนิกเสปครากกเสลกาเนี่ยลานปังลิดอยามนั้นมาปังส่วนด้วยนักคุยไม่ได้นักคุยอดุนักคุยทอนกันหรอฮานักคุดาเลยตาเลยดอกเลยมินาซีอิงสิงนะให้บอกว่าผมเจ้ไอ้ทำจะแกngasi ayu kuki singna khundaba Kangpopi district ki manung chana leiba Thangvu village pu ngasi ayu pung mapan makhai muktaba matamda mai tharam le hari thodok asibu committee on travel unity kotuna akanba mawongda yaningda ba phongdorakli asigumba thawong asna lamdam asida makhata na ingtapa purakna bai machak oigani haina hairi lamdam asida thoklibe irang asiga mari leinana manipurda machoi tariba lupsing amata oina punsanana ba fox ki maike degi apamba thamlakli wafamasi ngasi wangkhai ningthem pukri mapalda leiba fox ki head office ta paumi singa unaba amada lup asigi president thoiding jam manihana phongdok khibani mahakna makhataradun hai chatliba tha asigi manungda fox na miyam gi oiba mifam ama pangthokna ba sem sari mifam asida lamdam asigi tongan ba CSO sing amadi miyam pumbana lengbirakuna masa gi oiba mot phongdok piduna amata oina chatminna duna lantheng minana ba wafam thangrakli hauzik thokliba irang asi loiraba matung tarakpadadi punsan khiba lupsingna masa gi agenda da chana khibada fox ki maike dagi ayat papizeroi hainasu mahakna makhata ki kasigi isu jipun thenarba yanana bagida magda kamal agenda ma seminanaba adugumba committee si semakanda koi kamal agenda semakanda koi gi kamal agenda si semade yauriba adugumba unified body tongan ba manipur gi intellectual sin koi gi law department da labor sing tongan ba university labor tongan ba loina ba akang ai mai be yauna pullakanda makoi gi punna tanara kanda da follow pa wakhalon na koi punna mang thana singa kanda chatpe yanana bagi adugumba ba semjagadoriba adugumba unified body duni maramasina hariba common agenda sida samina ba ya gadaba samina gadaba samina ningba manipur da lebi tongan ba civil society organizing team maybe it may be state ki oibei district level ki oibei local level ki oibei basi khudi magase koi punna koi gi handaki tha sigi manungda ekoni convention ma soidina maki koi pangthok chara Northeast State Singya Punba Jalerong Naga Singya Punba Mifamama Ifalda Tha Sigin Taraga Marida Pangthokre Mifamaduda Jalerong Union ki President Azang Longmaina Jalerong Kanglup ki Miyor Khuding Makna Hauzik Thokliba Manipur ki Kanglup ki Irang Asda Amagisu Yaudana Lainaba Khanghan ki Mahakna Makhata na Haiki Lamdam Asda Ingtapa Purakna ba government ngapigani lamdam asida ingtapa purakna bada mateng pangani government na su hotnaduna lamdam asigi hanagi punsida hanjan hanbina ba hotnagadabani maruina irang asna maram oiraga chana thakna bagi awat apa mayok nariba asi kokhanbina ba government ki micheng changsin laduna hauzik noni amasung tamenglongda hauzik cheng chaki awat pa leiriba si yingsin biu Kangpopi district amasung Churachandpur district ta joina tariba Jalerong Kanglup ki miyoi singi chana thakna ba awat apa su government na na yengsin bina ba pukning chingsin ki mitfamadu India ki Northeast States singi Jalerong Kanglup ki mihut khuding makna saruk yakhi hari Manipur ki tongan ba laifam kaya ama kuki narco terrorist singna thugairakpa asida apun bagi pangal mathau tarakpana maram oiraga ngasi iboyama shumang lila sanglenda mifamama ukulna sinduna pangthokre mifamaduda hauzik faubada kuki singna manghan khiba laisang singi chap chaba report ama puthoktuna no hongna government na matik chaba thabak lokhathanba mang takhan khraba laifam sing asida changduna laithau tauba matamda ayet papirakpa sing lengak na matik chaba thabak lokhathanba lamdam asida amadi mapalamda laikhraba maitai sing amata oina punsinduna aikhoigi saktam kannaba hotnabinaba thokliba lan asida miyam gi apunba kholau sing lauminaba kuki militant singa taunari basu khudakta handok hanba lamdam asida NRC chatna hanba haibana chingba wafam singa sida
Tokhai resource person singna wa ngangki mifam aduna ukalgi makhada working committee ama semduna lantheng minanaba haiba warepsu loki thoram aduda chanam parina thoram mapu amadi Dr. Kaisham Vaigachandrana watemloi oina saru yaki कोई लाइफम क्या मांग रगे क्या थुगाई रगे क्या मई थाग रगे है चिंग से अखोई कुपना सर्वे तौथोकनी अदुगा अखोइना मसिगी मांगन किबे लाइफम सिंग असिगी मफम सिंग असिदैदा अखोई तौफम थोकपा लाइटिन की थबक तोरम सिंग दो हुजिक संगसनदना तौनबो होनगनी मसैदा आयर अपन पिरक सिंग दो मधु इंडिया गवर्नमेंट ना मसु मनी गवर्नमेंट ना मधु मखोई दायित्व होगदबनी अखोई दे लाइफम सिंग असिदा सही सुपा मतम की ओइबा लाइथौ तिनथौ थोरम जे लेप्तना पांथोकपनिना अखोई हारिबे लाइथौ तिनथौ थोरम सिंग असे मसे हौजिकसु लेप्तना पांथोकनबगिदमक्ता अखोई सेम साबा लोइरे मरम अदुना मसे चंगसिलकपा मतमदा अखोई अपुनबा पांगल अमगा लोइनना लेप्तना चंगसिलकनबगिदमक्ता ngasiगी मिफम असे अखोई मयाम अपुनबगी पांगल अमा सागनबगिदमक्ता पांथोकसबने Imphal East District Khundrapam AC Manung Chana Lairiba Pukhau Naharup Makhal Laikai Amadi Akoibada Lairiba Miyamda Kul Asigi Manak Nang Lairiba Jingsang Pareng Singda Kuki Kutlai Paiba Singna Bunker Kaya Nauna Sagalakpa Dagi Kunja Sing Lau Uba Changba Ngamnadre Hari Hiramasigi Matang da Pukhau Naharup Makhal Laikai Dagi Wai Paraba Laima Kaubi Nupia Mana Fondorak Pagi Matung Inna Haukiba Metha Gitang Ahum Dagi Chatarakiba Irang Asne Lanjena Duna Lairuraba Matungda Irang Kara Nemthare Khanduna Kul asida amuk hanlaktuna lairakibani masida kul asigi akoibada leiba chingsang singda bunker na chingba amata saduna leiram dabani adubu handak numit kharani asida kul asigi maning thangbada leiriba chamfailomgi chingsang sing amadi pukhau naharup mamang chingsang singda bunker kaya nauna sajenlakpa thengnari Masida Union Home Minister Amit Sana Chingi Mafam Singda Ngaklaga Tampaki Mafam Singda CM na Ngaklagani Haiki Bawafam Singasi na Tayon na Hozik Ching Singda Bunker Kaya Ama Sazinlakpa Leptri Loinana Chingkong Chingya Singda Gorkha Regiment Personal Singna Lau Uba Lomi Sing Ngakliba Asisu Chingkong Chingya Singi Arapa Mafam Singda Ngak Senbida Banam Lau Uba Amadi Lau Khoiba Changbada Kuki Singna Kunja Singda Nongmai Kapsin Lakli Masida Gorkha Regiment Singna Handuna Nongmai Maru Amafauba Kapte Hari Amadi Mafam Masidagi GR Personal Singasi Lautoktuna State Force Mahut Thamgadabani Haiki Loinana Kuki Singna Nongmai Kaplakpa Matamda Kul Asibu Ngakpa Lakliba Gorkha Regiment Personal Singsu Makoigi Garida Kakatuna Chengadabagit Mawongda Tauduna Leibagi Fibam Asina Maram Oiraga Pukhau Naharup ki Akoibada Numidangi Matamda Kunja Singkari Thoklakani Khanbada Ahing Kaya Tumdana Ngasi Fauba Kul Asibu Ngaktuna Lady Masida Lenga ki Mari Lainaba Singna Sajinlakiba Bunker Sing Lauthoknaba State Force Thambinaba Pukning Chingsilakli Chanda Laiba Pukhau Naharup Makalekai Amadi Akoiba Mapam Singda Kuki Singna Bunker Kya Sajalakpadagi Miyam Nami Painare अखोई लो उबगी nga e habaje ko gorkha regiment na nga e hai अखोई sigi manung gola ema changjala kanda nga e hai aside dagi hen hek lanjal lubada manung dadi अखोई gi lok myam am leiri ba si hek lanjal luba matam da moi kukina nongmai kapakani noi sigani अखोई na di moi da khuthan ba yade hai adegi salhoi ba changaju moi adu lanjan ba yade अखोई khuthan gani na yarakte changhandre अखोई loi tan thore e adu moi na khuthan ba yadri ji kari maram gino अखोई bu ngakpi chenbi gani na la eraga moi na khulai tha ba yadraga di अखोई sibu moi yengaga hange Ngarang miyam na Sekmai Police Station gi manung chanba Sekmai Kaitel Maning gi Kangjebungda Misau gas ki Tata truck ahum mai thaki bagi thawong adu Committee on Travel Unity Kotuna akan ba mawongda yaning da ba fongdor pagal loinana thawdok adu da chenari ba miyoi sing faduna matik chaba chairak pina ba Manipur lengakta taksin lakli Nakalamarom gari mai thabagi thawdok adu thokraba matungda Imphal West District Police amadi Sekmai Police na chat Kiba drive ta thodok aduda chena bani haiba miyoi taraga mapan fagat kibagal loinana machin hangbagi thabak chathari hairi Imphal East District ki Sawongbum Sub Division dagi kilometer taraga mari rom chatlaga leiba kaibi haikrak mapal makha laikaiga thangnana leiba natum chingol manungda ngarang nungthil asiba hakchang oina fangkhibi nupi adu masak maming khangbang ngamkrai laikhidrabi nupi adu gi maming Lucy Maring Kawi Masagi Chahi Yankhai Manga Rom Suri Palengi Vaularam Village Dagi Hozikna Langol da Laibani Hari Nakalama Romda Thodok Aduga Mari Lainana Police na Laukhat Kiba Case Amaga Mari Lainana
ngarang numidang Imphal East Police amadi Lamlai Police ki kangbuna mioi taret fagattuna machil hangkhre haini Hauzik lamdam asida thokliba irangda asok apan nanglaba sing layeng bagi thabak chathariba Rasmeta City da maikai kayadagi sel gi mateng panglakpa leptri Tripura gi Unakoti district da leiba Maitei Peoples of Kachanbari nasu ngasi lupa lising kungani thoi mateng panglakre maikai kayadagi mateng pirakpa busu Rasmeta City ki maikai dagi thagat pasu fongdorakli Oinam Kendra gi manung da leiriba leimaram hainobok ta leiriba nupi singna punsin laga semba leimaram hainobok Women Joint Committee ko ba lup ama ngasi sem khibaga loinana thaupu gadaba sing khankre committee asi semba gi matang da miyam punna khana naina ba mifam ama ngasi leimaram kangjibung da leiba community hall da lekai gi ahal yumnam eveto mina preside tawduna pangthoki mifam aduga mari leinana committee asi gi president ningthauzam Sumila Devi na fongdorakpada hauzik thokliba irang asna leimaram amadi hainobok da leiriba praja sing asuki matik ware maram aduna ngasi sem leba committee asina lan asi thengnabada saru yaragani committee asina pomnamak ngamnaba thengnagani loijing loyada awaba khanglaga leiriba mioi sing Manipur sarkar na yengsinbiu haiki Loji loyada aduki matik wana lairaba akoi gi mioi singse akoi gi Manipur gi mari lainaba authority na tadi yengsan biu aduga akoi awaba phibam da laire akoi hojik committee sina akoi gi lakka tauba akoi gi thengnaga daba mayongna gadaba khuding makto thauna phana akoi mayongna gani hairaga akoi semjabani committee se Manipur da hauzik thoklibe rang asina maram oiraga internet thingsinba asina mahiroi singda yetpa ohenle haina mahiroi singna pendava fongdokre wafam sing asi ngasi singjamai supermarket leiba smart tutorial da handak pangthokiba SSLC exam da tuition center asigi oina makok mathang tarakhraba satra singda manama thumpi bagi thoramda mahiroi singna fongdokhibani Makok mathang tarakhraba satra sing adudi SSLC exam da 16 position lorakraba kritika chabungbam 19 position lorakhiba England amadi Naurem Navigation 22 position lorakraba ithoi sarungbam amasung telem pujaroini thoram aduda saru yakhiba coaching center asigi Manipur gi oja yumnam ibo chobana fongdokhibada mahiroi singda mamutta takpi tambina ba hotnabada ahing nungthil khangdana makhoibu senarakhi haihi Mahakna makataraduna makoi sing asibu tungi punsida hena mai pakpa oisanu haina thauzal peki Bosoba singa ai smart day center da class 10 to 12 foje Manipuri ye subject ki taksabani koina angang ji kamai ta ga ngasi angang jingna utholeiba performance sida kitang da nungai ta ba ma phawbadi lei adubu angang jing asina si gi phibam ji boyamna na ba honna ba matamda kadi kadi tawgi ge haibo makoina chekwai ta kan da makoi da khangba ya ba kadi woy ba ya ba adi kadi na woy ga du ba kadi na woy choko du ba da haibo da kumna nei na kan da woy ga du ba potu da hena taksan ba amadi makoina khangda ba khota ba yaw ko matam da gyan ta na ba mamuta na takpi kopi ba tawi ba dagi ngasi gi phibam jing je woy Myanmar dagi lanjel laktuna Moreda changjafam lauduna leiba kuki nupi listing ahum marina Moreda State Force CDO thamba yaroi Manipur da NRC chatnaba yaroi Maitei da ST status piba yaroi kuki singi tongan ba administration pige dabani haibani chingba demand tauduna khongchak chatpagi mingda CDO singbu koisin laga thambagi thawong aduda tumina laisin kiba state amasung center gi force amadi state amasung center lengak na tumina laisin bagi thawong yaning di haina langsai thauna kakchingi convener Khatri Razif na fongdorakli kakching lamkhai da pangthokpa Paumi singa unaba amada Rajef na makataradun hai thoknariba kanglup ki irang asida chinja ki lal tauba mathau tare khanduna ngasi faubada kakching lamkhaida kakchingi miyam thoktuna chathok chasin taubada check taubagi thabak chathaduna lakpani ngasi gi chathariba kanglup ki lal asida AR singna koki singbu sagatpa thawong kaya chathaba asina maram oiraga kakchingi miyam gi apamba matung inna AR sing chathok chasin taubada athingba thamduna lakhi adubu miyoibagi minungsi yengduna makhoigi chana thaknaba ana laying amadi suti chathok chasin tawbada chayol amada numit nini khak ayaba pibani AR singna thokhiba matamda yaukhiba personal masing adu tamak changlakpagi ayaba pibani personal chama chatkhraga chani changlakpadi ayaba piba ngamloi haiki national highway sida koina Assam rifle thingba wero forces sing wero chi tor ko matam sida Assam rifle sing sida koina kanbaji atai da di free movement la ga noi ka sing ka tang khili ha bi sai akoi si sai akoi ka tang da
pointed tawraga habida koi khaktam da miru oiraga moina ngang uslai atei mapam da free movement loi leire imphal da honi chat matam da imphal dukan hangi adagi free movement lai chi mayam na khan da imphal da peace oire na khan manipur si adu manipur gi mapam kachin koya da ngasi thengna riba lan sugunu da thokiba chailen da thokiba hoji kokta da tawriba sigi mayam se imphal nang da yu uda ko koina pri si kamai na tawhan chige imphal da habisi imphal da leiba hoji praja sing na chu kitang khamdaba taka hoi Aroibada maroiba pau mohna pizari. Tingkai Kulen da Kuki Kutlai Paiba Singa Security Force ka akan mamawong da kutok na kre Kuki lalhoba ahum sire kun ngapa kunja amasokle thazanari. Ngasi ahing nongyay dagi National Highway number 2 Imphal Dimapur lambi paringda pung humfudrani thogi total shutdown chatharagani haina Committee on Travel Unity Cedar Hills na law thokre. Masakang daba mamay mamit kumba makuta kutlay paiba singna Manipur Lengaki Water Resources Department ta EEO na thabak tawriba miyoy amagi mayumdagi sel amadi sana lut tawkre. Ukal na sindu na miyam gi mifam pangthok na working committee ama sem laga lanthing minana ba warep lawkre. Lamdam asida thokliba irang asiga mari lainana Manipur da machoi tariba lupsing amata oina punsin nabagi apamba fox ki maike dagi thamlakli. Imphal East District Kundrakpam AC manung chana lairiba Bukhaw Naharop Makha Laikai amadi akoiba mafam singda Kuki singna bunker kaya sajin lakpadagi miyamna mipainari. Amadi kaibi haikrak mapal Makha Laikai ga thangnana leiba natum chingkol dagi sina fangkibi nupi adu masakhangba ngamkhri police mishi aduga mari lainana miyoi taret fagatkhri. Matang asida Mami TV ki Prime Time News loijere miching tabiriba pumnamakpu amukah na khurumzari.